ꯄꯥꯎꯒꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯛꯀꯦ 8132880336 ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ Good morning ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ Sarai mayang ibamdagi angongni ꯍꯥꯏꯕꯤꯌꯨ ai pawamta pukhachage gesasu leitre hayabarni nang ngaiba oina oye ngara lamlai football ground karot chanipan changba football ground tak ama sangabagi da hoye CM na haigi ba wafam amu katang ꯐꯣꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯅꯨꯃꯤꯠ 4ꯅꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯃꯈꯛ ꯍꯥꯏꯈꯤꯕ ꯑꯗꯒꯤ ꯁꯔꯦꯟꯗꯔꯁꯨ ꯋꯥꯊꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅꯗꯤ ꯁꯔꯦꯟꯗꯔꯗꯤ ꯇꯧꯔꯣꯏꯅ ꯑꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯀꯔꯤ ꯃꯁꯤ ꯒꯦꯁꯇꯩꯗꯤ ꯇꯥꯖꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤꯅꯣ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯍꯥꯏꯅ ꯁꯨꯝ ꯏꯇꯣꯝꯅ ꯑꯃꯨꯛ ꯅꯩꯅꯖꯕ ꯈꯟꯖꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ CMꯗꯤꯅ ꯍꯦꯛ ꯉꯥꯡꯉꯛꯄ ꯋꯥꯁꯤ ꯊꯥ 9-10 ꯃꯥꯅ ꯍꯦꯛ ꯉꯥꯡꯉꯛꯄ ꯋꯥꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯗ ꯍꯦꯛꯇ ꯉꯥꯡꯕ ꯑꯩꯈꯣꯏ ꯚꯣꯠꯇꯤ ꯀꯥꯅꯤꯡꯕ ꯚꯣꯠꯇꯤ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯇ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅꯗꯤ ꯈꯜꯂꯒ ꯁꯨꯝ ꯉꯥꯡꯕꯣꯏ ꯇꯧꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯔ ꯄꯪꯊꯍꯟꯁꯤꯒꯦ ꯍꯥꯏꯕꯔꯣꯝꯗ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯊꯕꯛꯇ ꯑꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯣꯍꯣꯖꯣꯛ ꯂꯩꯒꯗꯕ ꯑꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯩꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯔꯤꯑꯦꯛꯁꯟ ꯂꯥꯛꯑꯣꯏꯗꯧꯕ ꯑꯩꯈꯣꯏ ꯔꯤꯑꯦꯛ ꯂꯥꯛꯑꯣꯏꯗꯧꯅꯦꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯏꯇꯧ ꯇꯧꯗꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯣꯟꯊꯣꯛꯇ꯭ꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯔꯒ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯝꯗꯤ ꯈꯪꯕꯅꯤꯅ ꯚꯣꯠꯇꯨꯗꯤ ꯀꯥꯅꯤꯡꯕꯅꯤꯅ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯔ ꯁꯨꯝꯃꯁꯤꯒꯦ ꯄꯪꯊꯍꯟꯁꯤꯒꯦ ꯀꯔꯤ ꯍꯥꯏꯔ ꯖꯥꯏ ꯊꯥꯁꯤꯒꯦꯅ ꯉꯥꯡꯕ ꯑꯣꯏꯅ ꯁꯨꯝ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯔꯤꯌꯦ ꯑꯩꯈꯣꯏꯁꯤ ꯁꯨꯝꯍꯠꯅꯕ ꯋꯥ ꯐꯅꯌꯥꯝꯅ ꯉꯥꯡꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝꯍꯠꯅꯅꯕꯅꯤ ꯁꯤ ꯈꯪꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯁꯨꯝꯍꯠꯍꯟꯗꯣꯏꯅꯤꯗꯣ ꯇꯧꯔꯤꯁꯦ ꯁꯥꯔ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯣꯛꯈ꯭ꯔꯤꯗꯨꯅꯤ ꯉꯔꯥꯡ ꯁꯥꯔ ꯍꯣꯏꯁꯨ ꯎꯕꯤꯔꯝꯃꯅꯤ CMꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯈꯨꯕꯥꯛ ꯄꯣꯗ꯭ꯔꯣꯛ ꯈꯨꯗꯅ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯤꯗꯨꯅꯤ ꯑꯗꯨꯅꯤ ꯈ꯭ꯋꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯁꯦ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯃꯩꯇꯩ ꯃꯤꯌꯥꯝꯗꯣ ꯈꯨꯕꯥꯛ ꯈꯨꯗꯅ ꯍꯔꯥꯎꯈ꯭ꯔꯕꯅꯤ ꯂꯥꯟ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯤ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯃꯉꯛ ꯀꯛꯇꯅ ꯍꯥꯠꯈꯤꯕꯁꯤ ꯑꯩꯈꯣই ꯃꯤ ꯃꯉꯛ ꯀꯛꯄ ꯍꯧꯔꯛꯄꯁꯦ ꯃꯩꯇꯩꯅ ꯍꯧꯕ ꯅꯠꯇꯦ ꯀꯨꯀꯤꯅ ꯍꯧꯈꯤꯕꯅꯦꯕ ꯃꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯄ ꯃꯉꯛ ꯀꯛꯑ ꯍꯥꯠꯄꯒꯤ ꯃꯁꯤ ꯂꯥꯟꯁꯦ ꯀꯨꯀꯤꯅ ꯍꯧꯕꯅꯤ ꯃꯗꯨ ꯂꯣꯏ ꯀꯥꯎꯈ꯭ꯔꯕꯅꯦꯕ ꯑꯗꯩꯗ ꯍꯥꯏꯅꯤꯡꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ CMꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯃꯤꯠ 4ꯅꯤꯗ ꯂꯣꯏꯁꯤꯟ ꯉꯝꯕ ꯄꯣꯠꯇꯨꯕꯨ ꯀꯔꯤ ꯉꯥꯏꯔꯤꯅꯣ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯅꯤꯡꯗ꯭ꯔꯥ ꯁꯥ ꯀꯔꯤ ꯉꯥꯏꯔꯤꯅꯣ ꯑꯗꯒꯤ ꯃꯤ ꯁꯤꯕ ꯀꯌꯥꯝ ꯉꯥꯏꯔꯤꯅꯣ ꯃꯤ ꯋꯥꯕ ꯀꯌꯥꯝ ꯉꯥꯏꯔꯤꯅꯣ ꯁꯤ ꯋꯥꯍꯪꯁꯤꯅꯦ ꯑꯩ ꯊꯃꯣꯏꯗ ꯍꯪꯅꯤꯡꯉꯛꯏꯁꯦ ꯁꯤꯅ ꯑꯩꯅ ꯒꯦꯁꯀ ꯂꯩꯔꯝꯃꯗꯤ ꯍꯪꯅꯤꯡꯉꯦ ꯑꯩ ꯍꯣꯏ ꯂꯣꯏꯕꯤꯔꯦꯀꯣ ꯋꯥꯐꯝꯁꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯄꯦꯟꯗꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯂꯩꯉꯥꯛꯅ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏꯕ ꯇꯧꯔꯝꯕ ꯌꯥꯏ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯐꯣꯜ ꯆꯞ ꯆꯥꯕ ꯇꯪ ꯇꯥꯔꯦ ꯍꯥꯏꯕꯁꯤꯃ ꯂꯩꯇꯕꯅꯤꯅ ꯃꯤꯌꯥꯝꯅ ꯍꯣꯠꯅꯗ꯭ꯔꯤ ꯍꯥꯏꯅ ꯂꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯁꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯣ 4ꯅꯤ ꯑꯣꯏꯔꯣ 5ꯅꯤ ꯑꯣꯏꯔꯣ 10ꯅꯤ ꯑꯣꯏꯔో 10ꯅꯤ ꯑꯣꯏꯔꯣ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯛ ꯍꯥꯏꯕꯤꯔꯤꯕꯁꯤꯅ ꯑꯇꯩ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯅꯝꯐꯨ ꯁꯥꯐꯨꯗ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒ ꯂꯣꯏꯅꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯗꯨ ꯃꯗꯨ ꯄꯥꯝꯗꯕ ꯌꯥꯔꯤꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕꯅ ꯍꯧꯖꯤꯛꯁꯤ
mi mayam ama sikrabani kaya amuk sigadoino haibasi khangba ngamdri kaya sirakanda irangsi loigadoino aduna kaya sihanba ngaigadoino haibaduni miyamna mu hangibana masini nakalani sida hujiksi leinariba phibamse adubo ama boiro irangsi loisin biro haibasini matangi call lokachage hello hello call to birakli ba kana oibirabano good morning sir good morning ai tentadagi hari chandra oi taram loksari ahamda sabasu guest boat thagar phongo sir ai na pugachaning banga chi gi ngarang hangi pawdu yogi ba khagi kari hani sa ujiki matam je lalak sida on mayo lama khagi rafni da tawri ba ai di kangu jina driver tawi mo taw ba ta sar go adagi amo masute ki phiran paran ba imai ben myam hujiki nahan ni ta ka sikta मैम पाइबी गए थे ना बीजेपी के मशीन ये ऐसा कि मणिपुर ले पॉलिटिक्स का मुझे तो ये कर बलिला पार्टी नो ज्ञान तादरे मशीन जाए पर जा कोई दी मुझे सोका मनुंग सोका उम्बगी लदू उम्बगी टाइप तो आप साना भी रो मालव मशीन द गेस्ट खंग कोई गेस्ट सी लेजदिंग असी गोइना ओ अदुम इसागी फुंगदोक पिबसिन अदुम ओय मशीन कता फोटो चगे फोन तो होय होय तागचरी कोई मियाम सु हेक करीगुम मतमदना अमुक कोई इंडिया की फ्लैग सी 26 जनवरी द हेक चिंकट बावदा मधु तौरोइदबनी मधु यानिंगदब फोंदोकदबनी हाइदना अमुब फिराल युमथोंगनि थेटकदबनी हाइदना अमुक थेली इंडिया की फिराल अमुक पाई अदुग इलेक्शन का मरी लेनब अमुक मतंग अइकोसी ज्ञान तापोन्ते कनागी मतुंग इल्लग चटकनी कनागी वाद चलगना अइकोसी चुंगदोइनो हाइबसी कंगाउनबा मियाम अदुम मयाम अमा लेरी मसीदा लमजिंग बिरिबा मयाम सिनसु अदुम कंगाउना हनबा अदुम यावदब नते होय इरांगसि लोइसन मलक्तबदगी मियाम सिसु अदुम कंगाउनबदि अदुम पोकबा ताबनी लोइसनगद्रा खरा फगद्रा इंडिया फ्लैग से अमुक पायरगा अइखोइसि खरा अमुक फगद्रा हाइदना इंडिया फ्लैग अमुक पायरगा सु लोकथो सु सांगदोकपा यारोय हाइदना अमुक हेक लावी इंडिया फ्लैग अमुक हेक यानिंगदबगी मवंग तवी अइखोइसिसु भाप तापोन्ते अदुबु हुजिक्सि इलेक्शन मया अमुक योक्सलकपगी फिबम लाक्लबनिना इलेक्शन की फिराल से याम फजन पाइखनरपसु यारी अदुगा निंगथौ लेसेम सना जौबन हाइकिबसि इरांग मरकसिदा भोट इलेक्शन तौने हारिबसि याम लो फिबम अमखकति मायोकनरी महाक मसादी कोई टिकेट तानदे अदुगा लेबके हाइनसु खंदे हाइबगे वाफमसु दुम फोंदोकपिबसु लेरी मथंगी कॉल लौकचगे हेलो 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 ताबी ब्रो हेलो हाँ वारो विबे यादे कोई न खुम्बिरक्तबदुदा आइना कॉल से कक्थत चखरे कॉल कक्थत चबखबगा कक्थत चखिबगा हेक हेलो हारकबगा तानसि इसान चानखिदना कॉल से कक्थत चरे कॉल तोरप मतमदा कोई नाकोंगदा तारगा तौबिरो कॉल सिना तौरमगा नाकलदना थाबक अमा तौरगा कोई लैथुओगा लेरगदी पाउसी फाउनबंगा मोइदोइनी सोमदगिदी फोन पाइखलगदोइनी अदुना सोमदे ngang पतानबगिदमक्ता नाकोंगदा कॉल फोन से थम्मगा कॉल तौबिरकनबा हाइजरी कॉल लौकचके हेलो हेलो कना ओइबिरबनो हाइबियो हेलो लाइन से तानदब मालिक अमुतंग कथचगे अमुका ट्राई तौबिरो अखोइन सोमदे ngangjabase ताबिदब मालिक सोंगी खोंजल सिदे अखोइन ताजे अदुगा मरकसिदा थमजरिब फोन नंबर से अमुतंग निंगसिंग जरके थमजरिब फोन नंबर सी हाना खंगबिरमदब रेडियो मरुपसिंग नौना सरुक याबिनंग यावबिरगसु थमजरिब फोन नंबर 8132880336 हाइब नंबर सिनी नंबर सिदा कॉल तौबिरकलगा रेडियो मरुपसिंग सागी फोंदोक पिनिंगबा पाउ फोंगलिब पाउसिंग युमफम ओइबा ओइना फोंदोकपिरो मदु नतब मदुग मरी लेनदब तोंगान वाफमसिंग थंबिरक्तना हाइजरी कॉल लौकचरी हेलो हेलो गुड मॉर्निंग सर गुड मॉर्निंग आई फोन तौजे सिमांग इम्फाल लेसाउ खोंगातामी सर होय तराम नौकचरी हाइबियो सर सर बिका खोंगबसरी सर मसई का कलम अमद याम यावगात बेननि पैसा खर लान सिनबगी वाफम इंडिया गवर्नमेंट की अखोगी बेन पैसा लान सिबगी वाफम खर से थमी सर मजी मसिम त इंफॉर्मेशन अमदी संविधान आर्टिकल 19 क्लोज 1A की खोंगोइनबनी हाइबगी वाफमसिंग पनखी हाइना कॉन्स्टिट्यूशन दा बेंचने नुमित हुमनी सुबना हियरिंग चथरब मतुंगदा ताकिबा ऑर्डर अदुगी मतुंगिना स्टेट बैंक ऑफ इंडिया ना इलेक्टोरल बॉन्ड्स स्कीम असी हेक हौदोकपदगी आबे हौरगा हौजिक फावबदा आबे इलेक्टोरल बॉन्ड्स की
लेना खीबगी अकुपा वारोन मास्टर फावगी मनुंगा टेंशन बिरो वाफम से कोई पाव से पाद बिदा मिसलो ज्यादा पिकल कदम ने पैसा से बेंक के पैसा से याम लान से लगी हाबने अदु हौजिक सी ई पाव पाथो पसिमसु सोशल अकोई गी तोंगा प्लेटफॉर्म सिंग द पाव से फाब सिमसु मसिमसु ई जेम गी माइकै दगी जो थिंग लैरिबने कोई पाव से पूरा होइना पाद बिदा मसिदगी अकोई अदुम पाव से लौखत बिरो लिसिंग तरानी थोई हेना अकोई सत्रे सेंबम जे बेंक के अदु अचौबा सेंबम अमदी हाइबो जी राजनीति अचौबा राजनीति उजिकी यामना सावलबा खुपु हमना सर ओहम थोपुई अनि मकोइने सिननग्रे मसिदी अकुपा पैसा जी लान सिनगे बने मरो न शक्ति से लान लापने हाइब मजे खबर से फोंतुइबो वाफम से सुम पंजरकुनी दसा अदु फोंदो पिनिंग सी हेलो फोंदो पिनिंग वाफम से अदुना चलीब पैसा से लान चक्रबना अतुपा अकोई राजनीति वाला अतुपा खुदपू अमद चक्रे याम चाउबा अदुना मचिना सेरान तुरान चलपसिना मरम मोइदना हौजिकी पालिब लेंगाक से सेरानना सेन चक्रे हाइबो वाफम ममदो खबर से पुक्थोरप माले अदुगी वाफम दो थमजगी तौबनी सा होय होय थागचरी थोरम सरुगा बिरप थागचरी हेलो गुड मॉर्निंग सर गुड मॉर्निंग सर बिशनपुर बेंचन सर होय तराम नोक्सरी हाइबियो अमुक साबु आई कोंगो कोंगो क्या कुन चरी नसी सांगब तंदाज ताराई तारनसी कनुदा आई मोटन आई थंबजे तो होय थंबियो फोंदोबियो नसी अखोगी नाई द तंगुले चागना नसी कोई लरिंगै तालक्सेदा कोई अचौब इलेक्शन अमा हाइना अमुक मसी इलेक्शन की ओइबा गणतंत्रगी लेवा अमा ओइरुलबनिना अखोइना मसीदा कन्ना मसीदा अखोगी भारतीय प्राइम मिनिस्टर अमदी लमदमजी ओदियुजी पामिरो ऑनरेबल चीफ मिनिस्टर होय यामना मसीदा अखोई ni ama chang mondona tawbusida akoi hodi tandu jana leingai akoi khunai sida akoi se awang na tang bopi yo ya da ba aduna kharon da yi more yo ya da ba adagi akano yo ya tang bo yo ya da ba sugum ba matam sida election ge sugum ba chawr ba ama kana tantra gi masak hajagra masak asi masida akoi he na masak thona na bani hadna sakalai ba thorang yi madi अकोई अदुगी मदे यामना थागतै अदु तौबदबु इलेक्ट्रॉन सिस्टम जा अकोई चत्पीरिबा नियम से तंदुले ताना लेहलम मतुंगा अकोई इलेक्शन जी लाबदी होय हेना गणतंत्रगी मसक तो हेना फजगदा हाइबगी वाफम दुमतंग अकोइना प्रजा मोइना हाइकोगी मोतगी जो खितंग अकोइना थमजनिदना मसी वाफम जी लाक्सेबनी सा अदुना मसी मा अकोई पानबिरिबा सरकारसिना नियम जे कयाम यामना अकोई यामना हौइसे अकोई मपुंग फाना थमोइगे पेनिंगाई ओइरबगे नत्रगना अकोई येंगुबदा हिरम खुदिमक्ता लोइना अवातपगे अवातप ngaता सोथबगी सोथब ngaता अदुगा अकोई ना हौजि ngasi मा मईसिंग अदगी लैबा अकोई लंबी थोंदो ओरगसु हिरम खुदिमक्तादि अकोई मसी मपुंग फाना अमत ताकतप ngamdiba अदुगुंबा भारत बसरी मनुंगा अकोइना ngasi लेरुबा ngasi पिखबा मणिपुर से ngasi दी इलीगल माइग्रेंट मयामना संजलाबगा हानगी लेजरमबा
ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯨꯔꯨꯞ ꯑꯃ ꯃꯨꯠꯊꯠꯅꯅꯕ ꯑꯇꯝꯅꯅ ꯍꯣꯠꯅꯕꯁꯤꯗ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯍꯥꯟꯅ ꯆꯪꯗꯗꯅ ꯏꯂꯦꯛꯁꯟ ꯂꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯇꯔꯦꯁ ꯌꯥꯎꯅ ꯆꯪꯕꯁꯤꯃꯗꯤ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯒꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯈꯖꯤꯛꯇꯪ ꯃꯗꯨ ꯈꯤꯇꯪ ꯅꯥꯈꯩꯕꯗꯧꯅ ꯆꯠꯄ꯭ꯔꯥ ꯑꯗꯨꯕꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯨ ꯌꯥꯎꯅ ꯍꯔꯥꯎꯅꯒꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯍꯔꯥꯎꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯆꯥꯕꯅ ꯃꯆꯦꯠ ꯆꯥꯔꯒ ꯑꯗꯨꯒ ꯀꯅꯥ ꯃꯤꯑꯣꯏ ꯈꯔꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯗꯨꯗ ꯂꯥꯎꯔꯒ ꯈꯣꯡꯉꯒ ꯃꯗꯨꯅ ꯚꯥꯔꯠ ꯕꯔꯁꯁꯤ ꯑꯐꯕꯅꯤ ꯃꯗꯨ ꯃꯤ ꯀꯣꯇꯤ ꯀꯌꯥ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯀꯣꯛꯍꯜꯂꯕꯅꯤ ꯃꯤ ꯀꯌꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨ ꯎꯞꯁꯜꯂꯒ ꯉꯥꯡꯕꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯆꯠꯅꯗ꯭ꯔꯦ ꯗꯤꯖꯤꯇꯦꯜ ꯃꯇꯝꯁꯦ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯁꯨ ꯅꯣꯂꯦꯖꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏꯕ ꯃꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯕ ꯃꯇꯝꯁꯤꯗ ꯈꯨꯕꯥꯛꯇ ꯂꯣꯏꯅ ꯎꯅꯔꯕ ꯃꯇꯝꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯌꯥꯔꯤꯃꯈꯩꯗꯤ ꯒꯣꯔꯃꯦꯟꯅ ꯃꯁꯤꯃꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯔꯒ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯊꯝꯕꯤꯔꯒ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯦ ꯑꯃꯨꯛꯇꯪ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯖꯔꯒ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯉꯥꯡꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯇꯦꯜꯋꯥꯅ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯃꯔꯨꯞ ꯕꯁꯟꯇꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯤ ꯁꯦꯝ ꯁꯥꯔꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ ꯂꯥꯎꯔꯤ ꯈꯣꯡꯉꯤ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯎꯆꯦꯗ ꯑꯗꯨꯝ ꯍꯦꯗꯂꯥꯏꯟ ꯇꯧꯕꯗ ꯌꯥꯎꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯪꯊꯥꯗ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯗꯂꯥꯏꯟ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯁꯪꯒꯥꯕ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯃꯁꯤꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯕꯒꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯅꯕ ꯐꯤꯕꯝ ꯑꯃꯗꯤ ꯍꯧꯖꯤꯛꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯃꯤꯌꯥꯝꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟ ꯇꯧꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯑꯃꯔꯣꯝꯗ ꯐꯩ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯅꯦꯅꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯜꯂꯒ ꯇꯧꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯏꯂꯦꯛꯁꯟꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯦ ꯃꯊꯨꯕꯗ ꯏꯔꯥꯡꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕ ꯉꯝꯍꯟꯕꯤꯔꯒ ꯏꯂꯦꯛꯁꯟꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯀꯣꯜ ꯇꯧꯖꯔꯤꯕꯁꯦ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯂꯨꯈꯣꯏꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯗ ꯂꯩꯖꯕꯗ ꯁꯨꯝ ꯄꯨꯈꯠꯆꯔꯛꯄꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯗꯤ ꯃꯈꯣꯏꯅ ꯚꯣꯠ ꯀꯥꯔꯤꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯅꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕꯅꯤꯅ ꯃꯈꯣꯏꯅ ꯂꯦꯞꯆꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯚꯣꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯅꯍꯥꯛ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯑꯩꯈꯣই ꯃꯤꯌꯥꯝꯁꯤꯅ ꯈꯟꯅꯔꯒ ꯅꯍꯥꯛꯅ ꯂꯦꯞꯄꯒꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯁꯦ खर खंदौ माली फदौ माली हाइबनचिंगबसे अखोगी प्रजा मियामना मिरेपसे लेपकोदेब कैंडिडेट सिंगगी मिरेपसे प्रजा मियामना खंब पामजब हाइताई को थारगी होय 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 नंग लेपगना प्रजा मियामगी कनो तौदौ माली हाइबसे मसा मसा लेपके हाइबदुदी राजनीति वाला ने जब कारबार होइना मी सिंग जे कारबार होइना सिनबा दौना पैसाने त लेरगा कारगा आई थोको तौगनी हाइबगी वाखलोंदा जिक्ति चलेबा मणिपुरदा अदा अदि मनुंगा लाइरब लेबासु ओइबनिना पैसादो सोंददी आई तानिंगाई लेतना ngongdena लेदिनि सोंददी भोटगी पैसादो यनथले अदु पैसादो लौगुम जे हाइदना अदि लाइरब मिदो लौदना तोकद्रा सागी वाखल जे खंदियोबको इनाकुम बसिंगदुबुदी लौखिदबा याय अदुगा लाइरब सिंगी लौदबा यारो आइबदी अदु लौदगदे सरा हेलगा आई अवाबा मुगिने अदुगी सरुकुदी कोइगी तुंगी ओइना कोइगी खंदिगदबा मीजे वजामियाम कोइना नंग ओइना लेपो लाइबिना कुंबा थीदना अदु ओइना पामजरे सा आइगी मोनी को सा होय होय अमरोमदा चुमी अमरोमदा हाबिरबि वाफमसे कोइ पैसासी येंद्रगदि कनागुंबा खरदि मदु लहोगदबा तारगदि चरा हेनबा यावगनि हाबिबनि होय ngaktugidi chara hoy awaba leibnina adum masi paisa si lounana bu honaba miyoiso adum kongai amani
aduga thoidongna iwa wadabadasu adum lowba mayam amasu adum yauramba yai aduga haibiri wafam sina maduni ngahakpade ekoi chara helaroi aduga chahi manga de ekoi si chara henbagi phibam duni leidoi se hujik si sieng phangi phangdi haidana adum tawbiri duni mayam adum tanari duni hujik si sieng si kadai da leikre kamai tawkre hujik sieng pithok tadana leibagi phibam wakat mayam ama adum radio gi kuthang da ekoi da phone tawbiraga mayam ama adum haibirai masini ekoi da matam chana cheng yen bigadaba ekoi bu chara helaloi doba makoina su khalambe ai ekoi da lupa chamanga lising ama ani manga pikre maduna loirabani haidana adom da khan busu dum yaurungani aduna ne ekoi gi prasagi hak prasagi phangpham thokpa mayam ama ekoi si matam chana yodadana phangdadana lenga ki scheme tongan ba singi makhada lairaba mad phangpham thokpa sak thungsi masi phangpham di thoga madu phangba ngamdabagi do phangpham thoktabada su adum phangba yausallambagi sumba mayam ama chayetnaba leiribasini aduna haibiri wafam se chumi ekoi na khangadabani candidate se ekoi na khangadabani aduga ekoi na matik chare khanba miyoi do madu thagat pa chungani aduga sel lokthok pai bi su masisu phatte madusu lognabo honaroi dabani aduga muksu makoina sel yenabo honirbu sisu masisu tawbiroi dabani niyam chumna madu election ga mari leinana miyam gi damak thokpiriba sing aduga miyamna animaksi tuna wakhal taminarba matamda koisi afaba iramdam mu oigadoribani makoina paisa yelaku matamda ekoina paisa si hekta lowdre hairgasu ekoi huran badudi adum huran bagi wakhal chengadoribani aduna paisa lowdaba khangna su yadri magi wakhal londa miyam gi thabak tongba miyam gi khanbagi wakhal lon si masi chelakpadi yam mathau tari paisa yelakpad paisa lowdre haidana hekta madu khangna yadaba leri ngasai paisa yelaibunu padu koin paisa lowdaba targasu madu magi background si karambano huran bara karino kamdo bono haibasi madu mayam yenggo mathau tari paisa lowdre haidana ma matung lekto hurala roi mayam gi thabak loi torani haibasu madusu hekta leiponte aduna ekoi si khara sumthok sai bani paisa loksalu bisina ekoi si hayeng wangang ngamdabagi phim ama lakpa ekoi gi phangpham tokpa cheng chak mayam ama ekoi gi phangdabana lakpa pidana lakpa mayam ama sugum basida makoi pudong chab lorpagi makoi gi su paisa hanjanaba torpagi phim ama lakpani na adom da su adumaina mayam si khana bani matangi ko lokujage hello line si tatkre amutang try to biro marak sida sijanajari ba phone number se amutang ningsingjage 8132880336 hariba number sini number sida call to biraklaga radio marup singna phongliba paw singda yumpham oiba isa gi phongdok piningba wafam sing phongdok piyo thamjariba phone number 8132880336 hariba number sini number sida call to biraklaga radio marup singna phongdok piningba paw singda yumpham oiba isa gi motsing adumak phongdok pinaba ningsingjari hello good morning sir good morning call to birakli ba kana biro bano ai ye pong pha di thoi ba thiam oi taram nok sri haibio aja akoi ge oje irang marak sida koi boti to ya da bina na pu do soidan to rane ba hoi adai da koi ge manipur ki koi tampak ki da koi thagat li ba candidate sin je koi ge singi da dia koi ge any la ho group amana or su moi na thagali ba mi do kahan da ya ti na madu da solid ekta loy na pisala ga kahal le ba ai dana hoji hoji thoi ba koi ge separate administration mai kuki na tala ko da koi MLA tara la la bo singi khulai oi na siji nari ba sumaina akoi gi tampaki da jo akoi gi matik sa ba candidate si amata laitra barina masi je akoi gi la la bo singi oro adigi amagi oro akoi sangsan singi oro haidi ba candidate si puthoga matik sa ba candidate si ba khoi gi si lamdam sida sungai mag laitrab jalo adu ne akoi sungai mag laitrab jara akoi manipur gi ai koi na ai som call to birai ba caller dai na hangjari ba akoi tampaki lam sida matik sa se laitrabani na haiba duda laitrabara sinai na mu hangjari na
ꯑꯩꯈꯣꯏ ꯑꯦꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯛ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯊꯣꯛꯆꯅꯤꯡꯕ ꯂꯦꯞꯆꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯤꯗꯤ ꯁꯦꯜꯁꯨ ꯌꯥꯝ ꯆꯪꯉꯦꯅ ꯍꯥꯏꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯁꯦꯜꯁꯤ ꯌꯥꯝ ꯌꯦꯟꯅꯩꯌꯦꯗꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕꯒꯤ ꯂꯧꯕꯒꯤ ꯌꯦꯟꯕꯒꯤ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯍꯦꯛ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯁꯤꯡꯗꯒꯤ ꯍꯧꯅ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯦꯛꯁꯟꯁꯤ ꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯊꯣꯛꯆꯅꯤꯡꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯤꯕ ꯀꯤꯗꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯀ꯭ꯔꯣꯔꯁꯤꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯏꯂꯦꯛꯁꯟ ꯊꯣꯛꯄ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯇꯤꯛꯁꯤ ꯆꯥꯕꯁꯤ ꯁꯨꯡꯂꯩꯃꯛ ꯂꯩꯇꯕꯗꯤ ꯑꯗꯣꯝꯗꯗꯤ ꯃꯥꯟꯗꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯗ ꯑꯩꯈꯣꯏ ꯁꯦꯜ ꯑꯃꯠꯇ ꯇꯤꯡꯍꯟꯗꯅ ꯃꯁꯤ ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯥꯗ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯈꯜꯂꯦ ꯍꯥꯏꯔꯒ ꯆꯤꯡꯒꯤꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯂꯝꯗꯁꯨ ꯊꯣꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯊꯥꯒꯠꯀꯗꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯍꯥꯏꯗꯤ ꯄꯨꯂꯞ ꯅꯝꯃꯦ ꯍꯥꯏꯔꯒ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯒꯗꯕꯗꯨ ꯈꯟꯕꯁꯤ ꯑꯃꯨꯛꯇꯪ ꯍꯟꯗꯛꯇꯒꯤ ꯆꯠꯅꯕꯁꯤ ꯃꯁꯤ ꯍꯧꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯄꯨꯂꯞ ꯅꯝꯃꯦꯅ ꯑꯁꯣꯝꯗ ꯅꯝꯅꯩ ꯀꯥꯅ ꯍꯥꯏꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯂꯞ ꯍꯦꯛꯇ ꯅꯝꯃꯤ ꯀꯥ ꯍꯥꯏꯅꯕ ꯑꯗꯣꯝꯗꯗꯤ ꯃꯗꯨꯗꯤ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯍꯛ ꯔꯥꯏꯠ ꯃꯠꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯑꯐꯕ ꯔꯣꯝꯗ ꯃꯤꯌꯥꯝꯁꯤ ꯋꯥꯈꯜ ꯃꯥꯟꯅꯔꯒ ꯏꯂꯦꯛꯁꯟꯁꯤ ꯑꯐꯕ ꯃꯥꯏꯀꯩꯗꯨ ꯄꯨꯟꯅ ꯈꯟꯃꯤꯟꯅꯔꯒ ꯃꯗꯨ ꯄꯤꯃꯤꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯦꯜꯁꯤ ꯇꯤꯡꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯄꯨꯊꯣꯛꯑꯒ ꯂꯦꯞꯍꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯗ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟꯁꯤ ꯊꯣꯛꯆꯅꯤꯡꯕ ꯂꯦꯞꯆꯅꯤꯡꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯡ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯄꯟꯕꯤꯔꯛꯄ ꯑꯗꯨ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯄꯟꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯁꯦꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯦꯛꯁꯟꯁꯤ ꯂꯦꯞꯄ ꯉꯝꯗꯕ ꯑꯗꯣꯝꯗ ꯂꯩꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯗ꯭ꯔꯒꯗꯤ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤ나 ꯑꯗꯣꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯁꯤ ꯇꯞꯅ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤ ꯁꯦꯝꯗꯣꯛꯄꯗꯗꯤ ꯃꯗꯨ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯇꯞꯅ ꯈꯔ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯩꯅ ꯁꯨꯝ ꯄꯨꯈꯠꯆꯅꯤꯡꯕ ꯏ ꯄꯥꯎꯁꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏꯒꯤ LPG ꯁꯤꯂꯤꯟꯗꯔ ꯃꯔꯨꯑꯣꯏꯅ ꯗꯣꯃꯦꯁꯇꯤꯛ ꯁꯤꯂꯤꯟꯗꯔꯁꯦ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯀꯩꯅꯣꯒꯤꯗꯨꯗꯤ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯗꯣꯃꯦꯁꯇꯤꯛꯇ ꯑꯗꯨꯝ ꯄꯟꯖꯔꯛꯑꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣ 14ꯒꯤꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯇꯨꯅ ꯂꯥꯛꯄꯗ ꯂꯨꯄꯥ ꯆꯥꯝꯃ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯇꯥꯗꯦ ꯃꯥꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯈꯤꯕꯒ ꯅꯣꯡꯉꯥꯜꯂꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯕ꯭ꯔꯥ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯍꯟꯊꯔꯛꯑꯒꯗꯤꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒ ꯋꯥꯔꯤꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯈ꯭ꯔꯕꯅꯤ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏ ꯈꯨꯠꯁꯨꯃꯟꯁꯦ ꯃꯅꯤꯄꯨꯔꯗꯅꯁꯨ ꯌꯥꯝ ꯄꯤꯛꯑꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯤꯛꯑꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯗꯗꯤ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯏ ꯁ꯭ꯋꯥꯏꯗ ꯂꯦꯕꯔ ꯑꯃꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ 350 ꯍꯥꯏꯁꯦ ꯑꯄꯤꯛꯄꯅꯦꯕꯀꯣ ꯃꯣꯏꯅ ꯑꯗꯨ ꯄꯨꯡꯁꯨ ꯑꯃꯨꯛ ꯂꯩꯔꯤꯅꯤ ꯁꯤꯗꯩꯗ ꯁꯨꯕꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯌꯦꯡꯅꯕꯗ ꯁꯨꯝ ꯑꯩꯅ ꯌꯦꯡꯖꯕꯒꯤ ꯋꯥꯅꯤꯀோ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯈꯨꯠꯁꯨꯃꯟꯁꯦ ꯃꯣꯏꯅ ꯈꯔꯁꯨ ꯆꯥꯎꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯅ ꯄꯤꯛꯄꯗꯧꯅ ꯁꯨꯝ ꯑꯩꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯂꯨꯄꯥ 100 ꯇꯥꯕꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯕꯨ ꯃꯥꯡꯖꯧꯅꯅ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯡꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯇꯧꯔꯗꯤ ꯅꯍꯥꯟꯅ ꯈꯪꯍꯦꯟ ꯍꯦꯟꯒꯠꯈꯤꯕꯗꯣ ꯑꯗꯨꯝ ꯇꯥꯍꯟꯕꯗꯤ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯣ ꯃꯈꯣꯏꯅ ꯁꯤꯗ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯍꯜꯂꯛꯏꯁꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯍꯜꯂꯛꯏꯕ꯭रा ꯅꯠꯇ꯭ꯔꯒꯅ ꯚꯣꯠ ꯃꯌꯥꯒꯤ ꯅꯛꯂꯛꯄꯒꯤ ꯇꯥꯍꯜꯂꯛꯄ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯇꯥꯍꯜꯂꯛꯏꯁꯤꯕꯨꯗꯤ ꯐꯔꯦꯀꯣ ꯑꯗꯨ ꯂꯤꯁꯥꯡꯁꯤꯅ ꯑꯗꯨꯝ ꯍꯦꯟꯒꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯈꯔꯒ ꯑꯃꯨꯛ ꯗꯥꯎꯟ ꯇꯥꯍꯟꯕ ꯌꯥꯔꯒꯗꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤꯀꯣ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯩꯗ ꯂꯥꯟꯁꯦ ꯍꯥꯟꯅ ꯈꯥꯝꯃꯒ ꯚꯣꯠꯁꯤꯅ ꯀꯣꯟꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯚꯣꯠꯁꯦ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯣꯏ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯕꯗ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯥꯡꯁꯦ
ꯍꯥꯟꯅ ꯈꯥꯝꯃꯒ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯚꯣꯠꯁꯦ ꯇꯧꯔꯒꯗꯤ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯍꯟꯕꯗꯨ ꯑꯗꯨ ꯑꯣꯏꯗꯧꯕ ꯄꯨꯟꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯚꯣꯠꯅ ꯃꯔꯨꯅꯦꯅ ꯏꯟꯗꯤꯌꯥ ꯇꯧꯁꯜꯂꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗꯩꯗ ꯁꯤꯗꯩꯗ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯑꯃꯅ ꯍꯥꯏꯕꯤꯈꯤ ꯚꯣꯠꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯔꯨ ꯀꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯒ ꯍꯥꯏꯈꯤꯀꯣ ꯃꯗꯨꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯤꯗꯅ ꯈꯪꯗꯅ ꯌꯥꯎꯈꯤꯗ꯭ꯔꯒꯅ ꯀꯅꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯗꯧꯔꯤꯕꯅꯣ ꯅꯝꯇꯧꯔꯤ ꯇꯧꯁꯜꯂꯛꯀꯗꯧꯔꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯑꯗꯨꯝ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯌꯥꯝꯗ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯤꯁꯥꯡꯁꯤꯅ ꯆꯠꯊꯔꯛꯄ ꯁꯤꯒꯤ ꯚꯣꯇꯤꯡꯒꯤ ꯐꯤꯕꯝ ꯀꯩꯅꯣꯁꯤꯗ ꯈꯟꯕꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯁꯣꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯁꯨ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯁꯦꯕ ꯑꯗꯨꯅ ꯀꯔꯝꯕ ꯃꯤꯔꯦꯞ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯤꯔꯦꯞꯇꯣ ꯀꯅꯥꯕꯨ ꯑꯐꯕ ꯃꯤꯔꯦꯞꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯂꯩ ꯌꯥꯝ ꯂꯨꯅ ꯂꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯂꯦꯛꯁꯟ ꯑꯃ ꯂꯦꯞꯄꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯃꯥꯒꯤ ꯄꯨꯔꯥ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕꯤꯌꯣ ꯀꯗꯥꯏꯗꯩ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅೋ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯄꯩꯁా ꯌꯥꯝ ꯄꯥꯏꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯅ ꯍꯧꯔꯛꯄ꯭ꯔꯥ ꯄꯩꯁꯥ ꯌꯦꯟꯕ ꯌꯦꯟꯗꯕꯒꯤ ꯇꯣꯉꯥꯟꯕ ꯇꯣꯛꯈ꯭ꯔꯒꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯍꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯌꯥꯝ ꯃꯥ ꯈꯜꯂꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯕ ꯌꯥꯝ ꯅꯩꯅꯕ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯅꯩꯅꯍꯧꯗꯕꯗ ꯑꯩꯈꯣꯏꯁꯦ ꯚꯣꯠꯇ ꯀꯩ ꯍꯥꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯡꯅꯕꯒꯤ ꯐꯤꯕꯝꯗꯣ ꯂꯤꯂꯥ ꯑꯃ ꯂꯩꯗ꯭ꯔꯅꯦ ꯍꯦꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯄꯥꯝꯖꯗꯗꯅ ꯚꯣꯠ ꯊꯥꯗꯍꯧꯗꯕꯗ ꯀꯥꯈꯤꯗꯕ ꯂꯤꯂꯥ ꯑꯃꯁꯨ ꯂꯩꯕꯅꯦꯕ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯑꯩꯈꯣꯏ ꯂꯣꯏꯅꯗꯤ ꯅꯩꯅꯔꯕ ꯉꯥꯛꯇꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯅꯔ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯊꯣꯛꯂꯛꯑꯦ ꯈꯟꯕ ꯃꯇꯝꯗ ꯊꯣꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯀꯅꯥꯕꯨ ꯑꯐꯕ ꯃꯤꯔꯦꯞꯅꯤ ꯍꯥꯏꯅ ꯈꯟꯒꯗꯣꯏꯁꯦ ꯏꯁꯥꯗ ꯗꯥꯏꯇ ꯂꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯣꯏꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯃꯌꯥꯝꯁꯦ ꯑꯥꯗ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯎꯅ ꯎꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯩꯗꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯕ ꯃꯤ ꯊꯥꯒꯠꯂꯦꯅ ꯂꯧꯖꯩꯑꯕ ꯁꯣꯏꯅꯥꯏꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯁꯣꯏꯅꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯗꯤꯁꯐꯤꯒꯔ ꯑꯣꯏꯕ ꯃꯤꯗꯣ ꯊꯥꯒꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥ ꯉꯥꯡꯗ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯇꯪ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯂꯦꯛꯁꯟꯁꯤ ꯂꯣꯏꯗꯅ ꯏꯂꯦꯛꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯁꯤ ꯂꯣꯏꯗꯅ ꯏꯂꯦꯛꯁꯟꯁꯤ ꯅꯝꯐꯨꯗ ꯑꯗꯨꯝ ꯇꯧꯁꯟꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯅꯕꯗꯨꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯂꯥꯜꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯏꯂꯦꯛꯁꯟꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯄꯨꯟꯅ ꯌꯥꯎꯁꯤꯟꯃꯤꯟꯅꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯝ ꯌꯥꯅꯤꯡꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯏꯂꯦꯛꯁꯟꯁꯤ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯎꯔꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯔꯛꯁꯤꯗ ꯌꯥꯝ ꯂꯨꯔꯤꯕ ꯑꯃꯅ ꯂꯩꯉꯥꯛꯀꯤꯗꯤ ꯅꯝꯐꯨꯗ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯈꯤꯕ ꯌꯥꯏ ꯂꯥꯟ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟꯁꯤ ꯑꯃꯨꯛ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯥꯡꯖꯕ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯅ ꯌꯥꯎꯗꯕꯁꯨ ꯅꯠꯇꯕꯅꯤ나 खरा अमदी यावखिदोनी खरा अमदी अखोइदी लाल लोइदना इलेक्शन यावजरो हाइदना लैथो लैब तारगदी मदुसु अखोइगी मांगजब अमु ओइगदोइनी अदुबो सोमददी मी सिब नाब सोकप नोंमै कापगी मखोल तारक बोम लंगसिलक सुगुम मयाम अमा लैबनिना मी सिखिब इमुंग यावरिबनी सुमाइना तौदना लैरिबनिना अमुकसु इलेक्शन सिदा हराव हराव कमदौना अमु हराव हराव थोउनी हराव हराव करमना इलेक्शन यावनिंगोनी कनादा भोट पिनिंगनी सुम फिल्म अमुक लै नाकलमरोमदा यावद्रे हारगसु अखोइगी मांगजब अमुक लैगदोरिबा मरकसिदा याम लोबा फिल्मनी हौजिक मियामना मायोगनागदोरिबसे मसि खंबिरगा लैंगांना मसि इरांगसि अमुक्तंग हाना लोसिनबिरगा थबकसि पांथोकबिरगदि इलेक्शनसि पांथोकबिरगदि हेना मियामनसु मियामगी थौजालसि सोइदनमकि फंगनी हाइबसि खंजै मसि लैंगांना खंगंबा याय खंगबदि अदुबो खंगना खंगना अदुम सोइबा यादे तौदबा यादे हाइदना तौबा अदुगा मियामनसु कोइगी हादा वा nganguba ngamgadaba कैंडिडेट से खलगा वोट से पीसी हाइबगी वाफमनि हजिक कोइगी कॉलर अमा खगना थंबिरक्लिबा वाफम असे कोइगी लमदम सिदगी एमपीसी यामदबगी मसिंग सि याम लिक पय कोइगी से अदुना असोमदा मसिंग ओइना थादे हाइबगी वाफम कासु दुम लैरि अदुना आदा चल चल वा nganगबा ngमदबगी फोंदोकपा यादबगी मयाम मखोइगी नियमदसु हंगबा याबा यादबा कोइगी सेनियरिटीगी नियम लैबा खोटपा सुगुम्बा वाफम मयाम अमसु दुम मचा सि लै हाइ अदुगा सुगुम्बा सिनसु वाफम सि फोंदोक्तबगी वाफम सु दुम नाकल अमरोमदबुदि लाई अदुबो कोइ यारि मखैदि कोइ वा nganगबा ngumगदबा मियामगी थबकसि निंगथिना
siba kidana miyamgi lan thum ngaknanaba miyamgi punsi ngaktaba yade haibagi chongthorokpa miuida oina ikosi election si saruga si vote si pc haibaduni maru oina thambiroklibo wafam si thagatjari call lokachagi hello sir ikai khumnajari ai ullo lairam lekai dagi tilo tama laisam sir hoi taram noksari thangkachaning ba wafam na handaki election ji sir koi gi kapingai da fujan baga hek chap manare kapingai di yaisan baido amuk yaisan ba thembi ba nataba aduna kano tauge masi election gi matang da koi gi mayam ama taki gare ko ado adum phajana tajai ado ai di election da gi kitang na thai jara kanda ai gi ngachi gi pau ke da yum pham moi da kanda pau am khatang thangkachara ke sar akoi gi luhong ba ma di hajing pota phijang khan ba ke kat pa adagi di kaino tau ba khudop sina ba adagi di akoi gi masigum ba hana chanaram da ba akoi gi furu pasi gi hana chanaram da ba yamna akoi gi chanabi ne na honga ine na paisa sang da ba chanabi oradi phaba akoi gi sen sangu haibadi phijang khan ba gi paisa aduna lai da ba imung amagi di aun pot ka je upu kang do lang ba ya ba kona ba gi phijang je ji khan chang ba hai tare aduna sigum ba mawong marin ta da ba chanabi je masi akoi gi kaino gi wama gi president na masi thingle masi thingani kaina phongpura isa thasigi tangkun manga dagi di tobu yararo yengselani haibigi wafam hoi adu miyam hupna masi changsin minaba ma mathau tai ba akoi gi masi gi taurai ba je masi kana na non da tauradi phani da na khallingi ji da masi thingai je yam phai ba san masi thinga kan da koi gi poche loi masi gi poche masi na thai han gi ba phai masi kiet ka akan da phijang khalla kan da maduna tungda thaba yumban punsi porak paradi kesu oide maduna masa masu yaw da ba adagi di yumban da kang hong chai ba adum kok thong ma yawi akoi gi mitai gi satna lon gi oi ba akoi gi kaibang mapu da thongni jaga da ba akoi gi kaino gi lining li chat ki oi ba satna kang lon je phajana chatlaga adu mangai re masida hena akoi gi masu thaksan laga tauba paisa chang da bi masu na ta ba paisa kokung chang bi masu ji masi thaksan ba ji ma koi miyam puna ma masi lathu aji aduga akoi gi masi gi thabak si yaitong thamdong ba laibiri ba akoi gi bureaucrat officer sing akoi gi mantri MLA oiro yaitong thamdong ba laiba sing ji masa masu gi thogdok a thok ka da gi ju masi hogdok piro ba sigum ba thabak thoram je makoi gi ngamba capacity ju da tawbane ba ado makoi gi matung inna ba khona ba da somda akoi gi middle class ta lai ba da gi laira ba akoi gi lai ba mayam sing makoi gi matung inna ba hona ba da loi ba tare adagi adu hai dana sinpham ma da lai ba akoi gi isa inau sing isil inau sing makoi gi mayok ta lai ba gi wa na te ba makoi manga taragi di kaino tau gi hingna ba gi lambi oi gi ba ya ba adu bu som da wa ga do ji leibak praja akoi gi miyam je masi thogdo wa tho ji di adum yumdong khuding gi tholak ka doine ba masa masu jing je masi ji miyam ji da pi ba chai tiang chaina se masi khanbi raga akoi gi sintham ji da leibi ba isil inau sing ju masi hai da na ju warau bi genu maramdi lairiba akoi gi senthok lambi na khitang aduga chatna bana sanguma sigi thabak se khara kogi na aduda thamje bani sintham ji da lairiba singbu kano sit thawai dana amadi handana khallaga makoi gi sintham du kalak ni hodana moi paisa phangare na ye chatna na bagi tawjabana sege masi gi chana kangora je lai hak ta gi ju leiram banate ano ba hapsalak pa pol hak se sina akoi gi aphaba kai su oidare akoi gi semi londa lai da hanna bagi machak amma oi halai se kokmi tara si hai ba wafam ji thamjaraga sa tension jagi hoi yam phajaba wafam ni ekoi su amutang thingbira adi phani da ina khanjari bani ekoi di lai ra bagi marak sida yauru bani na aduna masi nungai yai phobana di hek yam sauning ba koi angam ba koi dum tawjage ngam da moi tokchani haidana adom da dum khalam ba su yai adubo nungai yai phobasing na sumaina sum mathang chatharak pa aduga amuksu sel manghan batana tana ekoi gi chanabi sidagi
मसीगी वांग लालकपगी फिल्म अमखक लाकपा कोइगी लुहोंग खैदोंबगी थौरमसिदा यामना मोंग मरल तादबा अदुम फिल्म मयाम अमा लाकपा केक कक्सलकपा मपानगी मिरमगी मतौ तमसलकपगी फिल्म अमा लाकपा लुहोंबगी मामतो मयाइदा थाबल चोंगसिलकपगी फिल्म अदुम ngarang nahan ikui kuidan numit kharagni gi mamangda थाबल चोंगसिलकपगी अदुम मयाम सोशल मीडिया दा वायरल ओइनरिबा दुनी सुगुम्बा फिल्म मयाम अमा लाक्सिन बसिन मरम वरगा अखोइगी लमदम सिगी चनबीसी मांगसिलक मुसिलकपा गी फिल्म अमा लाकपा लोइना लोइनना नुंगाई याइफबसिंगना अदुगुम्बा का हेन्ना सादिंग तोबगी थाबक तोरमसे तोरकु मतमदा लाइरबसिंगदी युम पानबा इकाइनरक्तना हुजिक्सी युम पानरक्तबा युमसि थेंगना थेंगना पानरक्पना मरम वरगा अखोइगी मिटै सी बहुबदा हुजिक्सी चही 30 गी मतुंगददी मेजोरिटी ओइरम कांगलुपसी माइनॉरिटी ओइरप याइ हाइबगी वाफम सदुम फोंदोकपिबु लैरी मरम मदुना सुगुम्बा फिल्म से लाक्तनबगी दमक्ता सुमाइना सुमाइ कोइ सी चटप तारगदि सोइदना चही 30 गी मतुंगददी माइनॉरिटी ओइरनि हाइबगी वाफम मसु लैरी सुमाइ तौदना कोइ सी नुंगाई याइफबसिंग मतुंग इनबु होनबदा युम पानबा ngamdadana मतुंग इनबा ngamdadana इकाइदना युम पानदबसि मसिंग अदुकी मतिक लांगमदना हुजिसि थोक्सले मरम मदुना असिगुम मयाम सिसु थोक्तनबगी दमक्तनी अदुगा अखोइगी चटनबीसिसु ngang चटननबा अदुगा कोइगी यामना अपिक सेटफमना दुम सिन्नबा अदुम लोइनमक अखोइसि चमानना युमसि पांदना मतंग मतम चाना पानबा ngamhunabagi लाइरबसिंगसि नुंगाई याइफबसिंगसिगी मतौ मदुमक्ति हेक यौबा ngamdaba मदुमक यौद्रबनिना हेक मदुगिसु इकाइबा लैबा सुंबा मयामसिना मरम मरग युम पांदबा लुहोंगदबा मयाम मदुम नुपासु नुपिसु अदुम मसिंग लांगमदना हुसिसि थोक्सलकपसिना सुंबा मयामसिना मरम मरग वामान संगसिलैबा मसि खोंगथांगसि याम फबा खोंगथांग अमनि कनागुम्बा खरददि अदुम नुंगाई याइफबसिंगददि खरा अदुम वारो पुरौनबगी वाफमसु तुम लैबा याइ स्वाइ मतांगसिदा अदुबु मसि अमरोमदा याम फबा खोंगथांगनि कोइसि मतंग मतम चाना युम पानबा ngamबगी फिल्म अमा लाकदोरिबनि खितंग अखोइ सेल थुंगी चंबगी फिल्म से मसी हंधनब तारगदी अदुना मसी कदाई फावबदा मसी थासिगी 15दगदी मसी तौबो याररोय मसी गी मतांगसिदा यंगसिलनी यामना कुपना हाइबगी वाफम अमा फोंदोकपिरी मसी कदाई फावबो माइ पाकद्रा पाओइद्रा मियामना मसीदा थवा यौसन बिरकद्रा हाइबदुदी होइस फावबगी ओइना तंबंगमद्री अदुना मियामनसु अदुम हाइरिबसिदा अफबो ओइबा तारगदी मयाम पुन खनरगा अदुम संसिनमिनसी हेना माइ पाकनब होनमिनबा हाइबसि मियामगे अचौबो थौतांग सोइदना लैगनी दुना अखोइगी होरकपदगी हौना लाइबा अखोइगी चनबिसिंगसि सुंगाकनबा सेल थुमसु यामना का हेना अरेमबदा चादिंग तौदब मोंगदा स्वाइसिदा सोइकोइ कितंगदी खनमिनसि हाइबो वाफम सिमसु नोलुकचगे मथंगी कॉल लोकचरी हेलो हेलो फोन तौजरैबा या तेंथा खोंबालदगी सापम चंद्रसिंह सार आई वाफम अमनिदंग आइसु लमदमजिदा लैरुरबनिना फोंदोक चगेसा फोंदोक पियो ताम नोकजरे लमदमजिदा लैरुरबनिना अवाना कया अमा नंगे अदु होजि चेबाउद करिदा लोइना अनंबना ई पाउदि खंगरे अदुगी मथक्ता होजिकी अखोजी कॉलर तिलोतमा लाइश्रमना फोंदोक की बा वाफमदुदा आई सौगचबा वइना आई महापु थागचनी लोइना अखोई मियोइबा हाबसी अहोंबद युमभम वइ अहोंबद युमभम वइबदुना नसाइगी कनदा लुहोंबमदा थाबन जोंबना चिंबा दि के ककपनेना पैसा का मया मांगलि अहोंबने अदु वरगदि अखोइगी लानजिदा था तरे निपान तही फाजिलकदोरबो खोजी अदुम चछदना लैरे बुवा अदुदि शांति लान लेपा हाबसी अहोंबो वइदा होय आइन हाजनिनिबदि अखोई लान लेफनबजिना मरु वइबैदा लानजिगी वाफमदि थैदोगा इलेक्शन अमा पुसलकपगी वाफमदि आइना थमजनिंगी वाफमदि अखोगी चाक लामबा मी अमदा चाकसु लैबा इजरगदि मबु थंगदोरिबा रुमानजु लैबा रुमानदुजु माइ तैथोक तसिनि कानगदोबा अदा माना दरकार ओरिबा सिगदोरबा चाकसु पिजदबिदा रुमान मतिन मया तैथोलबा रुमानदु येनबा मानबा सा पामीबा अहोंबा शांतिदुदि लालेफनबजिदि नाथैगरगा मसागी कानदब रुमान कानदब बुजिनति कानदिब रुमानदु इन पिसलगदि अनिदुगी खेनबदु तोंगान तोंगान मतंग सिददि कितन चानब वाली हाइबदुनी होय होय तौदबदि यादबनी अदुबो मियामगी दमक्तनी तंगाई फदबनी अदुमपु कितन सिचुएशन सिददि कितन चानब वाली हाइबदुनी थंबिरिसे होय वाफम लोबिरब्रा होय थागचरी मियामना पामलिबसी मसिनी कोइ ngasi gi caller singna ayamba dum phongdok pirei sini election si
ꯄꯥꯡꯊꯣꯛꯄꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯍꯔꯥꯎꯏ ꯇꯉꯥꯏ ꯐꯗꯕꯅꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯏꯂꯦꯛꯁꯟꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅꯤꯡꯗꯕ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯁꯤꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯤꯔꯒ ꯎꯕꯤꯔꯒ ꯃꯤꯌꯥꯝꯅꯁꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯖꯒꯦ ꯌꯥꯎꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯅ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯅꯤꯡꯕꯒꯤ ꯃꯣꯠꯁꯤ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯃꯃꯤꯁꯤ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯂꯥꯏꯔꯕꯁꯤꯡꯗꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯋꯥꯐꯝ ꯑꯣꯏꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯐꯝꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯩ ꯌꯨꯝ ꯄꯥꯟꯕꯗ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯛꯄ ꯍꯧꯖꯤꯛꯁꯦ ꯌꯨꯝꯁꯤ ꯊꯦꯡꯅ ꯄꯥꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯌꯥꯎꯗꯕ ꯐꯤꯕꯝ ꯂꯥꯛꯏ ꯌꯥꯎꯔꯒꯁꯨ ꯌꯥꯝ ꯂꯤꯛꯅ ꯌꯥꯎꯔꯛꯄ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯝ ꯂꯣꯏꯕꯒꯤ ꯐꯤꯕꯝ ꯑꯅꯤꯅ ꯂꯣꯏꯕꯒꯤ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯀꯅꯤ ꯃꯨꯠꯈꯤꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯤꯃꯈꯩ ꯅꯨꯡꯉꯥꯏꯕꯁꯤꯡꯁꯨ ꯑꯋꯥꯕꯁꯤꯡꯁꯨ ꯃꯔꯛꯁꯤꯗ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯈꯛꯇ ꯌꯦꯡꯃꯤꯟꯅꯔꯒ ꯈꯤꯇꯪ ꯑꯩꯈꯣꯏꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯃꯤꯟꯅꯕ ꯍꯟꯗꯣꯛꯄ ꯌꯥꯕ ꯑꯦꯔꯤꯌꯥꯁꯤꯡ ꯈꯔ ꯍꯟꯗꯣꯛꯃꯤꯟꯅꯕ ꯇꯧꯗ ꯌꯥꯗꯕꯁꯤꯡꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃꯈꯛꯇꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯊꯝꯕꯥꯜꯗꯒꯤ ꯅꯥꯎꯆꯥ ꯍꯣꯏ ꯇꯔꯥꯝ ꯑꯩꯅ ꯅꯣꯛꯆꯔꯤ ꯄꯨꯈꯠꯆꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯊꯦꯡꯅꯖꯕꯗ ꯀ꯭ꯋꯥꯛꯇꯥ ꯈꯨꯅꯧꯗ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯀꯩ ꯁ꯭ꯀꯨꯜ PhD ꯃꯩ ꯊꯥꯏꯑꯅ ꯑꯃ ꯊꯦꯡꯅꯖꯕ ꯑꯗ ꯑꯩꯅ ꯄꯨꯈꯠꯆꯅꯤꯡꯉꯤꯗꯤ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯌꯨꯝ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯕꯁꯤꯡ ꯁꯤꯁꯤꯗꯤ ꯏꯚꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯒ ꯄꯥꯏꯇꯦ ꯚꯤꯍꯦꯡ ꯀꯥꯏꯅ ꯊꯣꯜꯂꯝꯕ ꯅꯤꯡꯊꯦꯝꯀꯣꯟꯒꯤꯗ ꯑꯇꯩ ꯑꯗꯒꯤ ꯂꯥꯡꯒꯣꯜꯒꯤ ꯀꯩꯒꯤ ꯁꯤꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯏꯁꯇꯦꯠ ꯐꯣꯔꯁꯁꯨ ꯑꯅꯤꯃꯛ ꯉꯥꯛꯑꯒ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯆꯥꯛꯄꯗꯨ ꯁꯪꯉ ꯊꯝꯃꯤ ꯃꯇꯥꯏ ꯑꯣꯏꯔꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯖꯒꯥ ꯍꯣꯏ ꯄꯥꯎꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕꯤꯕ ꯄꯥꯎꯅꯣ ꯀꯔꯝꯕ ꯁꯣꯔꯁ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯗꯨꯝ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯐꯪꯕ ꯄꯥꯎꯁꯤꯃ ꯑꯩꯈꯣꯏ ꯈꯤꯇꯪ ꯄꯨꯈꯠꯄꯤꯗꯅ ꯍꯥꯏꯖꯔꯤ ꯍꯣꯏ ꯇꯣꯉꯥꯟꯅ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯐꯣꯡꯂꯤꯕꯁꯤꯡꯁꯨ ꯑꯣꯏꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯁꯤ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯎ ꯈꯟꯅꯕ ꯅꯩꯅꯕꯁꯤꯃꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯃꯛꯄꯨ ꯃꯁꯤꯗ ꯇꯤꯜꯂꯤꯕꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯇꯥꯗꯕꯁꯨ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯗ ꯊꯥꯒꯠꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯅ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯒꯠꯄ ꯄꯪꯇꯧ ꯇꯧꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯍꯣꯏ ꯑꯗꯨꯝꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟꯕ TV ꯆꯦꯅꯦꯜ ꯂꯩꯔꯤ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎ ꯂꯩꯔꯤ ꯁꯤꯒꯨꯝꯕꯗ ꯈꯤꯇꯪ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯎꯁꯤ ꯄꯨꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯣꯏ ꯑꯗꯩꯗ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯀꯣꯟ ꯅꯨꯡꯒꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯨꯀꯤꯒꯤꯗꯤ ꯌꯨꯝ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯉꯥꯛꯑꯒꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯌꯥꯎꯕꯤꯗꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯒꯤꯁꯤ ꯁꯔꯀꯥꯔꯒꯤ ꯇꯧꯔꯤꯕ ꯅꯤꯌꯣꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯤ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯕ ꯃꯁꯤꯗ ꯁꯤꯗ ꯑꯦꯛꯁꯄꯥꯔꯠꯀꯤ ꯃꯣꯠ ꯈꯤꯇꯪ ꯍꯣꯏ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯈꯩ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯁꯤ ꯇꯥꯕꯤꯗꯕ ꯃꯥꯜꯂꯤ ꯑꯩꯁꯦ ꯃꯔꯛ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝꯗ ꯋꯥꯔꯧꯕꯤꯔꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯇꯥꯗꯕꯅꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯒꯦꯁꯁꯤ ꯉꯁꯤꯁꯤ ꯒꯦꯁꯀꯤ ꯇꯉꯥꯏ ꯐꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯉꯁꯤꯁꯤ ꯑꯣꯖꯥ ꯍꯁꯟ ꯁꯅꯥ MM ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯑꯃꯈꯛ ꯉꯁꯤꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯦꯁꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ
Hello. Good morning, sir. Good morning. Call to birakliba kana oibirabano. Ay wabagay sa dali sa gina marko meno. Hoy, taram no oksari. Ayo hawjita ayo yawjarai mamangda ko na jina kari kari thangap wahabi garaje habdo ay yamna mun khangjau dre ado bo ay oi papang khajitang haijarase. Hoy phongdokpio. Ngasi yamna ngalingai matam gida social media amada koigi kano de Manipur gi sanari balwong bagi phiyang khanba adaibi babo mamangda paisa thaba nataba hana tawram da thabang mayam huji tawraiba mayam je si je koi maski tang kun manga date 25 tagi sanaba yararoi athing balai rakani na haidi kare ba kwa ado ai sama ai yengjaraka ai khangjarapani wamana haibani ada aina haiden ninglibadi akoi ne hawgibada koi lan galak gi mamangda koi likon sanaba na laigana likon sanaba na laigibado ado kainogi lamdam kharagi likon sangi ado daida na tabathabo gi yengingdaba mayama loi thagalaki adu da mayam na kamenam pinagi ba masip phata balambi ni haidana thingre ba adu kem tawti de ba adumna angtang hauji hari ba posati hauji laiba chana dra hana ki sanar ta ba por hauji chana reite ba men ta da pe kanoda kugi haji bota ke ka puna da ga ke ina ba ta ba po puna ma asi ka thapiro haji ai ji ma ge da ju thamjani na haijari ni sa Tagachari wamana phongdokpiba thasigi kun manga dagidi hanadagi hauna akhoi luhongbada maruoina tawriba thabaksing sida cake kaksalakpa aduga khudop pinaba hijing pota aduga babokta akhoi sel thaba aduda matum manungduda akhoi seiseiba pungthiliba kharata ngamjaba miyoina sel thabadagi hendoktana babokta paisa thajalapagi phiyom kakla kusina marmorga asuma mayam simatung innana bohona bada ya madu tharamdre phajadabi somdadi seldi yam yauraga sajabadi nataba domba phiyom mayam musu dum leiri suma mayam se koi semtok minasi phijangda ka hena koi mamtop mayaida khara phijang khalambadagi hento oga lamjau sorok lambi adum phijang khanarapagi phiyom lakpasina mar oiraga Swaisida arembada sel rupa lak si jalakpa lak jalakpada natana madu matung inbang ngamdabagi phiyom mayam ama lakpa madudagi koi yum panbang amaktaba yum panaraktaba luhongnaraktaba phibam lakpasina maram moraga akhoi misingda akhoi phurupsida su yamna akaiba phiyom makak mayok narakpagi phiyom ama lakpa aduga masidagi hena phibam sida sangna jalakpa taragadi yamna aruba koi si laying bangamdaba hawat bangamdabagi phiyom amakaksu lakadaba na maram oraga wafam sida kitang koi khantamina si tawru si haibagi wafam tuni wamana thambirokliba wafam ase masi koi punna khanaminaraga masina aphaba oiba taragadi adum khanthaminaraga khajik adum masi tawba yabana adum tawbiba tawba yadaba singna tawdaba aphaba romda koi si pangthokminasi khara koi sel chading tawbusi hanthana ba hona minasi koi kuding maksi loina matang matam chana yung kai panba ngamnana ba lambi romda jangsin minasi aduga koi ki phurup koi ki lairi ba simising sida ka hena apanba aduga ka hena ayat pa pidana bagi chap chaba laifam topu oifam topu singdo matam sangna lainana ba adom dai koi khana minasi ba wafam simasu thamjage miyamna su masida miyam ki mateng natanadi panayamna thingba leire haiba taragasu maduda hekta ngamoidoribani miyamna su maduda yaba faragadi tauba yadaba sing adum khanaminaraga tauba yabana adum tauba yadaba singna taubidaba adum ta chaminasi hena phaba lambi do mayam pun khaminaraga matung inminasi haiba wafam simasu thamjage ngasigidamakti I paugamari leinana khangminasi thauramasi matang swaida tensinjari ngasigi thauramasi chathajari manuda call to birakdaga tongan ba radio marup singna isagi tongan ba source singdagi pau phuki piraga isagi mot roina wafam mayam ma thambiraga thauramasi bu mupung fan biramba mayam pumna makpu losilakpada thagachbu phongdok tiri loina na thauramasi
हौबदगी लोइबा फावबा YouTube लाइव स्ट्रीमिंग की खुथांगदा Facebook लाइव की खुथांगदा अदुगो रेडियो की थोंगदा ताबिरिबा मयाम पुम्नमुकपुसु लोइसिलकपदा अकोंसानबा थोकसोमना पुम्नमकपु अमुक हन्नै काय खुम्नजबगा लोइनना थागतचबा फोंदोकचरी